ꯃꯊꯪꯒꯤꯁꯤꯅ ꯀꯦꯞꯇꯦꯟ ꯅꯝꯕꯔ 4 ꯀꯦꯞꯇꯦꯟ ꯅꯝꯕꯔ 4 ꯍꯥꯏꯕꯗꯤ ꯗꯦꯠ 4 13 22 ꯑꯃꯁꯨꯡ 31ꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯦꯞꯇꯦꯟ ꯅꯝꯕꯔ 4 ꯍꯥꯏꯕꯗꯤ ꯔꯥꯍꯨꯁꯦ ꯄ꯭ꯂꯥꯅꯦꯠ ꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯁꯦ ꯁꯦꯗꯣ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯦꯕ ꯑꯗꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯔꯥꯍꯨ ꯀꯦꯇꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯔꯖ ꯒ꯭ꯔꯍꯟ ꯂꯩꯌꯦ ꯁꯨꯔꯖ ꯅꯨꯃꯤꯠꯁꯦ ꯔꯥꯍꯨꯅ ꯂꯥꯛꯏꯅꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯀꯦꯇꯨꯅ ꯑꯗꯨ ꯇꯧꯋꯦ ꯑꯗꯨꯅ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯅꯔꯤ ꯉꯥꯛꯇꯅꯤꯅꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯗꯅꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯦꯛꯖꯦꯛ ꯋꯥꯔꯤ ꯑꯁꯦꯡꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦꯕ ꯑꯗꯣ ꯑꯩ ꯋꯥꯔꯤꯁꯦ ꯃꯇꯦꯛ ꯑꯃ ꯂꯤꯔꯛꯀꯦ ꯔꯥꯍꯨ ꯀꯦꯇꯨꯒꯤ ꯋꯥꯔꯤꯁꯦ ꯊꯥꯏꯅ ꯂꯥꯏꯁꯤꯡꯒꯤ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯊꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒꯅꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯚꯤꯁꯅꯨ ꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯁꯅꯁꯤꯅ ꯃꯣꯍꯤꯅꯤ ꯁꯛꯂꯣꯟ ꯁꯥꯏꯌꯣꯟ ꯑꯣꯜꯂꯒ ꯇꯧꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯣ ꯁꯃꯨꯗ꯭ꯔ ꯃꯟꯊꯟ ꯑꯃ꯭ꯔꯤꯇ ꯃꯟꯊꯟ ꯀꯧꯋꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯃ꯭ꯔꯤꯇꯁꯦ ꯀꯩꯕ ꯑꯣꯁꯤꯟ ꯅꯠꯇꯦ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗꯒꯤ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯃꯌꯥꯝ ꯑꯗꯒꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝꯁꯦ ꯄꯤꯊꯛꯂꯒ ꯍꯥꯏꯗꯤ ꯑꯃꯔ ꯑꯣꯏꯅꯕꯒꯤ ꯑꯗꯨꯗꯣ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯅꯁꯦ ꯚꯤꯁꯅꯨꯁꯨ ꯍꯥꯏꯗꯅ ꯚꯤꯁꯅꯨꯁꯤꯅ ꯃꯥꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯇꯧꯔꯒꯗꯤ ꯃꯣꯏꯁꯦ ꯂꯥꯏ ꯃꯌꯥꯝꯁꯦ ꯈꯟꯅꯔꯛꯑꯅꯤ ꯍꯤꯡꯆꯥꯕꯒ ꯂꯥꯏ ꯀꯩꯅꯣ ꯑꯐꯕ ꯃꯌꯥꯝꯁꯦ ꯈꯟꯅꯔꯛꯑꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯣꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯌꯥꯝꯅ ꯈꯪꯅꯕ ꯍꯥꯏꯅ ꯁꯤꯝꯄꯜ ꯋꯦꯗ ꯍꯥꯏꯔꯤꯅꯤꯀꯣ ꯃꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯁꯥꯏꯌꯣꯟꯁꯦ ꯑꯣꯜꯂꯒ ꯁꯃꯨꯗ꯭ꯔꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯃ꯭ꯔꯤꯇꯁꯦ लौरगा लागा नुपी ओन तारगदी नुपी मसक फजबना हाइबददी नुपासी इंदब लेते नत्रा अदुमाइना अदाइन तौना कृष्णसिना याम मोहिनी की सायोन से ओलगा अमृत से पूरगा लाए अदो मान हारे सोमना कंदना लाई मयाम फमो सोमना कंदना हिंसाबा मयाम फमो अदाइन तौना लाई गा हिंसाबा से तोंगान तोंगान फमहले अदुगी सरक सिदा ngasai kaya हिंसाबगी ममिंग दो स्वर्गभानु हाइबा हिंजाबसिना लाइगी सक्लोन लाइगी सायोन ओलगा लाई याम फमिबा परेंगदुगी ख्वाई मकोकता फमगा विष्णुजिना कौरप मतमदा मा ओइना चंगाबको चंगागा माना थक्के न तौ मतमसिदा अमृतसे हैबा होरपदा ngagi lai myam gi paringduga numit ka thaga yawba janida moina uraba sidi akoigi lai gi keno dagi party dagi natti haina haiba sidi madi hingchabani haina khangai haibaduga krishnasina मागी सायोन से ओलगा मासे साउमन गिदना मागी चक्रसिना हुजिकी हिंसाबसे स्वर्गभानु से मागी मंगक्षम से डायरेक्ट ककपनेबा ककपदो नंगदबिदा मादी अमृतसु थकपना हाल मखनाउ यौरेबा कक्ति कए अदुगा मखनाउ यौरबना मासे अमर ओयेबा अमर ओरगा मागी मकोक सरुक्तुना राहु अदुगा मसागी सरुक्तुना केतु हाइना ममिंग थोलगा नुमितकी मागी मरुम ताबा नाकना मदना राहु लै नाकना मदना केतु लै हाइना ngasi भाउबा राहु केतु हाइना लैरिनी हाइना हायबा अदाइन तौना तांग मरी तराहुमदोय कुनिथोय कुंथ्रामाथोय से राहुना रूल तौई हाइना हाय अदो मियोइसिंग असि कमाय तौगे हाय मतमदा ngसाइकी हिंसाबदुना वखन से कइम आइदि माना तौइदो माना चुम्मे हना खल्लगा मासो तौजरिनेबको अदाइन तौना सिगी तारिखसिदा पोको मियोइसिंग असे माना तौबदो माना चुम्मी हना खल्लगा तौवेबा मागी तोंगान मकोक अमा लेजैबको मयामगा मानादबा यामना यूनिक कोइबा थबम तौरसु हाइदि तोंगाना मा थोपा अदुम तौबने तोंगान बकोक अमा टेक्निक अमा अदुम पुथोगा थबक ओइनबदि दुम होनबा अदुगा थबम तौदा हाथु याम तौगली हाथु हाइदि तौगदा मतमदुगदि तौदना लोइरमदाइगुमदा चबब तौ काइनगा दुमाइना हाइगनबदो अदाइना ओइगली अदुगा मोसे शॉर्ट टेम्पर खरा ओइ साउगली अदुगा मी यामना हाइसिंग को मोइसे हाइबदि मरे येतपा यामना हाइ लो को ओरे हादि एडवोकेट को ओरेदि लो का तमदि मोइदि मरे येतपा ngamde यामना kai tai mana la ba poto mana chummaga lakpa ngammeba adaga mingonda wahang hangmo tamda su mi mayang mana na wahang yam hangalle moidi mara yet yamna kalli hain hai ko adaga honna ba yamna kalli adaga moigi punsida ai dai moigi punsida struggle khara adum lakalle ada moigi yam nushi ba wari amana adi asigi date singsida popo mi sing yam nushi ba wari amana moi je imung manungi yamna khanjaba aduga imung manungi mi sing adi mabu sung khang bidaba adi kaino mana tawisibu kaino mana ngangesu mayang mana daba sibu kaino kaina ko adan khanjaba dum mana khanjari bududi moigi imung manungna ubidaba smain tawna adi support se tawna daba ko tawbidaba
ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯒꯤ ꯃꯌꯥꯝꯕ ꯃꯆꯟ ꯃꯆꯦꯒ ꯈꯔ ꯌꯥꯅꯗꯕꯒꯨꯝꯕ ꯑꯗꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯇꯧꯅꯔꯛꯄꯗꯤ ꯁꯥꯎꯅꯕꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯗꯦꯠꯁꯤꯡꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯖꯒꯥꯁꯦ ꯄꯣꯛꯅꯐꯝ ꯃꯐꯝꯁꯦ ꯊꯥꯗꯣꯛꯀꯟꯕ ꯑꯣꯏ ꯍꯥꯏꯀꯣ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯒꯟꯗꯦ ꯃꯃꯥ ꯃꯄꯥꯒ ꯂꯩꯕ ꯐꯪꯒꯟꯗꯦ ꯂꯝ ꯌꯥꯝ ꯂꯥꯞꯅ ꯂꯩꯒꯜꯂꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯂꯝ ꯂꯥꯞꯅ ꯑꯗꯨꯒ ꯂꯝ ꯂꯥꯞꯅ ꯂꯩꯔꯤꯗꯣ ꯃꯥꯒꯤ ꯑꯐꯕꯁꯨ ꯑꯣꯏ ꯍꯥꯏꯕ ꯀꯩꯒꯨꯝꯕ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯁꯦ ꯆꯌꯦꯠ ꯈꯣꯏꯅꯕ ꯇꯧꯔꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯁꯨꯡ ꯄꯥꯛꯇꯕ ꯗꯥꯎ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯍꯣꯡꯇꯣꯛꯑꯒ ꯂꯩꯌꯣꯅ ꯍꯥꯏꯌꯦꯕꯀꯣ ꯍꯣꯡꯇꯣꯛꯑꯒ ꯂꯩꯔꯒꯗꯤ ꯃꯉꯣꯟꯗ ꯈꯔ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯑꯐꯕꯁꯨ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯔ ꯑꯗꯨꯝ ꯃꯇꯝ ꯆꯪꯒꯜꯂꯤ ꯄꯥꯛ ꯐꯪꯒꯟꯗꯦ ꯃꯥꯅ ꯍꯥꯏꯗꯤ ꯀꯔꯕꯥꯔ ꯑꯝꯇ ꯇꯧꯔꯁꯨ ꯌꯥꯝ ꯈꯪꯍꯧꯗꯅ ꯃꯥꯡꯕ ꯈꯪꯍꯧꯗꯅ ꯇꯣꯡꯕ ꯁꯨꯃꯥꯏꯅ ꯑꯣꯏꯒꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯗꯨꯝ ꯆꯥꯅꯩ ꯑꯗꯨꯒ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯃꯥꯅ ꯂꯩꯔꯨꯕ ꯃꯐꯝꯗ ꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯕ ꯌꯥꯝꯅ ꯍꯩ ꯍꯥꯏꯀꯣ ꯔꯥꯍꯨꯅ ꯔꯨꯜ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯁꯦꯗꯣ ꯄ꯭ꯂꯥꯅꯦꯠꯅꯤ ꯍꯥꯏꯕꯅꯤꯅ ꯃꯃꯤ ꯁꯦꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝꯕꯅꯦ ꯑꯗꯨꯅ ꯃꯣꯏꯁꯦ ꯃꯁꯛ ꯈꯪꯕ ꯉꯝꯗꯕꯗꯣ ꯃꯣꯏꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯐꯥꯎꯕ ꯃꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯈꯪꯕꯤꯗꯦ ꯃꯥꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯣꯏ ꯅꯨꯡꯉꯥꯏꯔꯒꯅ ꯑꯁ ꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯔꯛꯄ ꯃꯇꯝꯗꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕꯒꯨꯝꯕ ꯑꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯗꯣ ꯃꯣꯏꯅ ꯈꯪꯕꯤꯗꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯐꯥꯎꯕ ꯌꯥꯝꯅ ꯂꯤꯛꯁꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯜꯂꯤ ꯍꯥꯏꯅ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗꯁꯨ ꯃꯥꯒꯤ ꯄꯥꯔꯠꯅꯔꯅ ꯃꯉꯣꯟꯗ ꯆꯤꯠ ꯇꯧꯕꯒꯨꯝꯕ ꯑꯗꯒꯤ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕꯒꯨꯝꯕ ꯗꯤꯚꯣꯔꯁ ꯇꯧꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯑꯣꯏꯒꯜꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯤ ꯏꯁꯨꯁ ꯌꯥꯝꯅ ꯊꯣꯛꯀꯜꯂꯤ ꯁ꯭ꯇ꯭ꯔꯒꯜ ꯈꯔ ꯇꯧꯒꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯣ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯣ ꯃꯥꯒꯤꯗꯃꯛꯇ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯗꯤ ꯗꯁꯥ ꯇꯥꯕꯒꯨꯝꯕ ꯋꯥꯔꯛꯄꯒꯨꯝꯕꯗꯗꯤ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯃꯥꯏꯅ ꯊꯣꯛꯀꯜꯂꯤ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒ ꯃꯥꯅ ꯍꯣꯠꯅꯖꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯃꯤꯅ ꯂꯧꯕ ꯁꯨꯃꯥꯏꯅ ꯊꯣꯛꯀꯜꯂꯤ ꯍꯥꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯒ ꯀꯔꯕꯥꯔ ꯑꯃ ꯇꯧꯕꯗ ꯆꯦꯛꯁꯤꯟꯅ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯈꯪꯍꯧꯗꯅ ꯄꯩꯁꯥ ꯂꯨꯞꯄ ꯏꯁꯤꯡꯗ ꯂꯨꯞꯄꯗꯧꯅ ꯃꯥꯡꯕ ꯑꯗꯨꯒ ꯍꯩꯁꯤꯡꯅ ꯇꯧꯔꯒꯗꯤ ꯃꯤ ꯃꯁꯛ ꯈꯪꯅ ꯇꯧꯔꯒꯗꯤ ꯌꯥꯝꯅ ꯁꯦꯟꯗꯣꯡ ꯐꯪꯕ ꯈꯣꯠꯄ ꯇꯧꯏꯅ ꯍꯥꯏ ꯑꯗꯣ ꯃꯣꯏꯁꯦ ꯃꯤ ꯂꯣꯏꯅꯕꯗꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯌꯥꯝꯅ ꯄꯥꯝꯖꯩ ꯅꯝꯕꯔ 4ꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯇꯣꯞꯄ ꯃꯆꯥ ꯗꯤꯇꯦꯜꯁ ꯇꯣꯉꯥꯟꯅ ꯑꯃꯃꯨꯛ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝꯅ